Miyang tabiriba khoi punmak image TV na taramna okshabagal loyana Rajesh Kumar na khurumjari ngasigi maruba pauda malem gi kaithel da lupa crore kunma rom oigadaba heroine number 4 mioi aniga loyana fare Dev University bu mafung faba university ama ohalu haina demand tawduna mahiroi singna khongjang changsin khre amasung DSA trophy kaksingi ngasi shanakiba match da Apsana Aifabu maithiba pikre Mapung oleh pau obviously Kangpokpi District Police na malemgi kaithel da lupa crore kun mara rongi oigedaba heroine number 4 powder kg mari ronga konana mioi ani fare farba mioi ani adudi Kangpokpi District ki Pangjang village dagi Tangminland Kipgen sahi kunthani thoi apokpa Satlun Kipgen amadi Chuchampur District ki Kaprang village dagi Ngamboi Haukip sahi kunthra mathoi apokpa Jangmang Haukip ni hiram asi matangda ngasi Kangpokpi District Police ki SP office ta pangthokpa permission ga unaba amada SPTH Bikramjit na akhak naba paw ama phangbadagi ngarang ayupung 13 rom taba matamda Laimakhong area da Kangpokpi PS Sapor Maina PS amadi Laimakhong PS ki apun batim amana frisking amadi checking toki matam aduda eco sports car number TR01BD0259 asi lakpa ubdagi khamduna check tawki maduda faramioi ani asina gari manungda nikthina semdok sadok laba showcase chamada haptuna purakpa number 4 sing adu phagat pangam khibani faraba mioi ani gi mathakta Sapormaina police station na NDPS ki makhada Lokatpam thokpa action lokatpa hore masigi manungsanna farab animak ngasi court puthokuna numit mangani police custody remand lokthakre maram asina asigumba khunai asibu manghanba yaba thabak asi makhata na tawbiganu amadi ngarang fariba drakki case asisu makhata na kana chenabage haiba adu khangdok nanaba hotnari haiki nakal amromda Kangpokpi district popi thaba thingnaba Lokhatliba thabaki matangda pawmisingna hangba wahangda SP Bikramjit na makhatarduna Kangpokpi District Police na district asidagi drug maru fangna muthatnanaba hotnabagi manungsanna handaki telaba matam khara asida popi tharamba chip mari fakhre masigi mathakta popi tharamba mfam ayambasu hojik manghanbagi thabak chathari maram asina district police na popi thingnanaba lokhalakpada Thabak singda miyamnasu support to view haiki Semester lebiba mi kudimang nasu masigi thana na sanglen deiba organ jaki paramo ina kuni Kangpokpi district popi plantation afawu thahandaba hairosi asi nasu sejo bibiu cooperation bibiu hairosi district tangda aningi duga thana na as destruction drive la ko kan desu prajasin desu full cooperation I expect dum tawi aduna lebagasi aduna districtasi kanbada thanaga adilaiba department sing amasung meyam prajaniyam gi sejo cooperation amna dakali habsi ajini Dhanamanjuri University asi university ama oina recognize tawkiba matamdagi hauzik sahi manga phajilak laba fawa Dhanamanjuri University gi regular registrar examination controller leitabagi mathakta UGC na approve tawba oza ama fawa leitaba asigi mayokta mahiroi lup amadi university asigi makhada leiba college singi mahiroi singna khongjang changsinduna lakpagi makha chatrakpa oina ngasi GP Women's College gi mahiroi singna rally chatuna khongjang changsin khrei awatpa oza non teaching staff faculty members sing mankhatpiu matik sadaba Education Minister resign tawgadabni haiba singba demand sing tawrduna ngasigi rally adu CM Secretary tamna sangchin ki rally aduda matik chadaba
Thokshadaba Education Minister from Thadou DMU gi regular registered finance officer examination controller hapiu haiban singba placard sing sizinaki Mahiroi singna secretariat yauraba matung college asigi social and cultural secretary Rasesori Mahobamna Paumi Singh da Pongdok pada DMU asi sahi manga phajilak labasu ngasi fawbada mapung phaba university ama oiba ngamdri university asida hauzik phawba UGC na masak khangba oza ama fawba leite masigi sumathakta UGC gi 12 close B status manungdasu Sandabana Mahiroi Singh scholarship amadi fellowship na chingbasu Piba Yaduduna Lady, Hojeksu, Mahiroi Singbu, PG Tamliba, Satra Singna Takli, Masida PG Singi class su, Horani Hide na notice amuk tokle, PG class, Taukrabadi, Makoi Amuk Kanana, Takadoribano, Asumba Mahiroi Singi Tungi Punsigi, Quaidi Maru Oiba, Tanpam Asida, Langak Asigi Marilainaba, Department Singna, Tumina Lechin Basi, Yaningde, Maramasina, DMU, Asi, Mapung Faba University Ama. Ohenanaba Ladyba Awat Apasing Langak Atubada Mankatpu Hike. Akoy university asi sahi mangabudi mapung phajala putar so hauji akoy UGC gi 12B status ta chandabna maram oraga sathu singda pigedaba scholarship amadi fellowship mayam do piba yadana laireba adu mayamna karam kana yengsin bidino aduga akoy hauji Dhanamaji university gi matik chaba examination controller laite regular examination controller ate regular register laite amadi finance officer laite ba adu mayam do meeting jingan biyo matik chadaba education minister matik chadaba education commissioner pham thado piyo hajani Khungangi Sanmetlon Pagat Hanaba Cooperative Ki Thaudang Role of Cooperation in Developing Rural Economy Haiba Pandamda Cooperative Ki Matang that Nomugi Oiba Wakal Taminabi Kem among Asikaksing Sumnang the Laiba representatives of Lois Role Gi Auditorium the Pantokre NCUI Cooperative Education Field Project Thawalna Indiana Ningtam Bagisai Humdra Mga Surakpa Thorum Azadika Amrit Mahotsav ki Thorum gi saruk ama oina National Center for Cooperative Education New Delhi gi sponsorship makhada pangthok khiba thorum aduda Mayanglambam Rameshwar MLA Kaksing Esina athoiba mithum Jina Poshangbam Chairman NCUI Project Coordinator Committee Manipur Governing Council Member National Cooperative Union of India New Delhi na thorum mapu K Dilip Kumar District Cooperative Officer Kaksing amasung P Ranjit President Manipur State Cooperative Bank Limited Anina Akanana Mitung Singh Oina Saruk Yaki Athoy Mitung Oina Saruk Yakiba Mayanglambam Rameshwar MLA Kaksing Esina Athoiba Mitung Giwarol Piradun Hai Aikoi gi Miyam gi Semitlon Pagat Handana Leibak Asigi Semitlon Pagat Mangamloi Aikoi gi Miyam gi Semitlon Pagat Hange Hairabadi Aikoi Punna Punsinduna Amana Amagi Mateng Pangminaba Mathautai Maram Asina Lomi Singh Amato Oina Punsiduna Cooperative Ki Movement Ama Sagat Binaduna Cooperative Society na Singba Linkatuna Lengak na Piriba Kanaba Singh Lauduna Aikoi Gi Semitlon Pagat Hanaba Hotna Minersi Pungdoki Lam Machet Ama Lejeri Puda Karamunda Toragama Hingba Yanaba income Tonganaba Mode Torko income to the Matsu Maki families who Hinganaba Madi Masamasu Sing Larika Manaba Hana Leramiba Magi Punsigi Kongfam do the Amukan Southern of Carmine Tawani Habsi, Batum the Lepagati, Madu Kongao of Yavanina, Masi cooperative movements and the Kata in a conject. Lampel Patlaiba Center for Cooperative Management Training Hall that Nasidagi Hoduna Tha Ahum Subna Zatagadaba Computer Application Course Hodopagi Thoram Pangtokre. Manipur State Cooperative Union gi Makhad Laiba Center for Cooperative Management na Sinduna Pangthokadoriba Computer Course Hodokpa gi Thoram Asida Registered Cooperative Societies Government of Manipur Srimati Valentina Arambamna Athoiba Mitung Manipur State Cooperative Union gi Board of Administration gi Chairman L Tompisak Singh na Thromapu Manipur State Cooperative Union gi CEO Ojiten Singh na Akanaba Mitung Sograkpam Hemanta Member Board of Administrator Manipur State Cooperative Union Amadi Maisnam Sibadatta Luang Member Board of Administration Manipur State Cooperative Union na Special Guest Oina Saruk Yaki Toronga Mailena na Principal Srimati Z Jamuna Devi na haikibada Manipur da leiba Cooperative Society Singdagi Member Kuntra na Saruk Yaduna Computer Course asi Pangthokadabani Hojikki Matamda
ऑफिस की थबक थोरम खुदिंगमक सॉफ्टवेयर दा सिन्नबगी मतुंग इन्ना मेंबर सिंगदा कंप्यूटर मटिक साना हायहनबगी पांडमदा पांथोकदबनी हाइखि अथोय मिथुंग ओइना सरुक याखिबा रजिस्टर कोऑपरेटिव सोसाइटीज वेलेंटिना आरामबमना मेंबर सिंगदा कोर्स असी मपुंग फाना सरुक यादुना वाइपाकना पांथोकननबा अपील तौखिबगा लोयना कोऑपरेटिव की इहो सागतपदा खुदिंगमकना मतेंग पांगमिनसी हाइखि The Trained Nurses Association of India TNAI State Chapter of Northeast Region na sinduna numit nini supna pangthokadoriba 77 suba Biennial National Conference ki thorum ama Guwahati ki Srimanta Sankaradeva Kalakshetra Auditorium da Invest in Nursing for Global Health haiba hiramda lakliba January ki tang kuntra amadi kuntra mathoi da pangthok lagani haina AI की सेक्रेटरी अमरी सीनियर नर्सेस ऑफिसर अमसु ओइबा TS बिनोदिनी न फोंदोक्रे ngasi Manipur Press Club ta pangthokpa pawgi mifam amada wafam asi TS बिनोदिनी na makha taduna pangthokadoriba conference asi chahi ani ani leiraga pangthokpani masida delegates lising ani romna saruk yagadori loinanam mega event asigi damak Manipur dagi hojik phawda miyoi cham henbana saruk yagadori maru oina conference asida nursing gi concurrent session tawba scientific poster sing gi exhibition tawba amadi scientific paper sing pangthokpada natana atai tongan tongan ba participants sing gi marakta ideas kaya share tawnagadori mahakna makhata na hai pangthokadoriba mega event asi Northeast ta leiba state nipan punsilaga pangthokadoribani haiki 2000 delegate above si share tawminarakani masiga loina na Manipur da leiriba akoi gi nursing section kudimakta leiriba administration service adegi private adegi central state government service taribes gi masa gi problem loina leiba ngakani problem singsi gi matang dasu akoina meeting sida EC meeting da pukacharaga all India gi oina punbagi oina khanai nei masi nini changna pre conference meeting haiba sida akoi pangtok sagani World War II gi matamda sizna hodriba amadi pokhai hodriba bomb sing Manipuri mafam kayada thengnabadagi aso open amadi asi anat thokliba sing sigi ngakthok nanaba miyam da awareness piba poster campaign ama ngasi maibam lot pichingda leiba Imphal Peace Museum da war researchers yumnam Rajasor amadi NHK gi Akira Morishita na hodokre British war historians singi matenga loinana ngasi dagi tathagadaba poster campaign launch tawbagi thorum aduda campaign asigi matangda war researchers yumnam Rajasor na hai war di loikre war tawnaram basing makhut soknakre adu lamdam asidadi war loidri haina lobu yai maramdi war gi matamda sizinaramba pokhai hodaba amadi sizina hodriba bom amadi mi shiba yaba khusukol ai kayana ngasi phawba tongan mafam kayada leihori masina jamjaraba kayagi punsi soina henbatanatana manghalli poster campaign aduda online gi kuthangda saruk yaraduna British war historian Christopher Johnson hai asigumba awareness asi lan soknaramba mafam singda leiriba praja singda piba yamna maru oi Europe mafam singdadi asigumba ordinance sing thengnabada lokthoknanaba akhanaba bomb disposal unit team ama armed forces da happy phondoki hairiba poster campaign asi lan soknaramba mafamgi prajasing amadi akoibada khundariba prajasingda maru oina pigidaba awareness ni haiki State TV Cell Manipur amadi Community Network for Empowerment kon anina sinduna drug user communities singi marakta ahanba oina thabum ama chupna chathagadaba tuberculosis active case finding month long campaign ngasi Audokre USA the best over O'Neill Institute ki matenga loinana Imphal East amadi Imphal West ki mafam singda chathagadaba campaign adu khongham pat laiba drug de-addiction center Vision of Hope ta haudokibani thorum aduda National Tuberculosis Elimination Program NTEP Manipur gi Advocacy Communication and Social Mobilization ACSM official K Deven amadi kon gi President RK Nalinikanta yauna
maru oiba mioi kyana saruk yaki thorum aduga mari leinana kongi president arkenali kantana malemda leiba tongan tongan ba tamthiraba laina singi manungda tuberculosis TB asisu ama oidi hugi report ki matung inna malemgi oina TB laina asina maram oirga chahi khudingi mioi 1.6 billion siri India ki oina su chahi amada lakh mariga lising marfu ni masi nomada pargadi mioi lising amaga samri asi namit khudingi laina asina maram oirga siri asumna tamthiraba laina asibu India lengak nasu kumja lising ani kumwa fawgi manungda laibak asidagi maru fangna muthat anaba national tuberculosis elimination program gi makhada thabak kaya lokhatuna lakli masigi manungsanna ngasi asi ahanba oina high risk community gi manung chaliba drug users singna leiriba rehab centers singda chatuna test tokthopagi thabak asi paikhatpani haiki thoram aduda saruk yakiba national tuberculosis elimination program NTEP manipur gi advocacy communication and social mobilization ACSM official ke debena ngasidagi horiba campaign asi makhatana su Impal East amadi Impal West ki mafam marida tawkigani loina na test tawwa asida positive oiba yarmagasu khudaktagi treatment gi mathau taba thabak sing paikhatkani haiki ngarang dagi huduna tha asigi tang 38 fawwa chathagadoriba road safety week ki saru ama oina proper use of e-challan machine haiba hiramda nomui oiba training program ama traffic control police wing manipur na sinduna thangal bazar da leiba dharmashala gi hol pangthokre TCP wing gi SP wungpam kasar yauna tongan tongan ba district ki traffic police ki mihut singh national information center NIC gi joint director M Ikhailen amadi mihut singh na saruk yaduna pangthokhiba training program aduda e-challan season nabagi mawong amadi e-challan gi khuthangda niyom lana gari thoriba singda piba yaba serak singgi matangda mamutana traffic police singda khanganki thoram aduga mari leinana TCP wing gi SP wungpam kasarna e-challan system achi lakpana transparency hengalakpada natana gari thoba singdasu niyom kaina gari thohandanaba masak ama ohengadoribani haina phongdoki e-challan system asina maifakna chatnarabadi niyom lana gari thoba singdagi lobo fine lengaki account da adumbak changlagani maram aduna complaint tawbagi changsu leirol haina hairuna chief Mr. Ed Birena manipur da e-challan gi system hawdokrabasu traffic police singda awareness watpa amadi matik saba training pidabana device sing asi sinnabagi chang namely maram aduna traffic police singbu hena aware ohenanaba ngasi training asi pangthokpani haiki si okhoi west de okhoi khara haure adubo asi gi se technical su khara oibagi training se okhoi na phana tawkhra mutung da okhoi se aduna okhoi na tam hawdi hawroni district ade su hujik training kan tawre asi loiraga mokhoi trial tawga moga khara kre award pa ke leke khara awa difficulties ke face tawe adu khangthok mutung na moga ken tawraga okhoi se asi full flung down ba kana hodnare holne matam du khara changbai ai Manipur Youth Front of Assam MFYN sinduna ngasi Zugai Mathura ME School Benakandi Kasar Assam da Maitai Mayaki diploma course Maitai Irol Iek Loisindon Aput Buluk Milalga Kusamnaraga Hodokre Masigi Thoramda Thangjam Brojen President MYFA na Thoramapu Khaidam Ingosa President Milal Mayalosang Infal na Athoy Mitung Amadi Saknairaba Myoy Kayana Akanaba Mitung Singh Oin Srukaki MYFA gi advisor Siram Hirajit na Aikoina Mayak asi Tamnaba Hotnaba Matautai Aikoigi Iekpu Kangdaba Haibasi Yamna Lurakli Aduna Aikoi Punamakna Tamba Kangba Matautare Aduna Diplomacy MYFA na Tamnaba Hotnajabani Haiki Ukraine gi Matakta Landaba Yaudab Sahi Kunmari Suraba Russian Lanmi Ama Sahi Manga Zelda Tamnanaba Russian Court Amana Lauthokre Military Service Amada Yaw Yadabadagi Military Tribunal Amana Marshal Kanda Ropu Sahi Manga Zelda Tamnanaba Rayamatungana Piba Lekrabani Lisingani Kunitoge September da Russian Lak Ahum Ukraine da Lan Changnanaba Mobilized Tauki Wapam Adu Tabada Russian Kya Yamthangnaba Lebak Singda
चेन याउकी मियोय कया अमा ट्रेनिंग फंगदब यावी हाइना ऑर्डर अदुबु यानिंगदब फोंदोक नरखी ट्रेनिंग पीरिंगैदा ऑफिसर अमगा कन्ना येनखी मियोय अमना ऑफिसर अदु फुकी हाइबदगी चेनरब मियोय अदु जेलदा थमख्रबनी तास ना हाइकिबदा नुपा अदुना ऑफिसर अदुगी ममाइदा सुरुप थकपगी मैकू कामसिनकी मतुंगदा ऑफिसर अदुबु थबाकते इनकी लानमी अदुना मथोंग चादब खुदम कयासु उतकी अमदी ट्रेनिंग अदु इमिटेशन नि हाइकी सानबगी पाउ डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना एसोसिएशन असगे ग्राउंड चथरिबा 17th डे से ट्रॉफी कक्सिंग ngasi सानकीबा मैचता अपसा माटकना AIFA इरेंगबनु पंजल ओहम अमदा माइथिबा पिख्रे अपसा माटकी पंजल सिंह अदु जर्सी नंबर 22 लेबोन जेटली कोमना मिनिट 12 जर्सी नंबर 10 लेबोन जोसेफ कोमना मिनिट हुंपु अमदी जर्सी नंबर 24 चुंगनई गिर कोमना मिनिट हुंपुनिथोय द चनकी AIFA की पंजल अमदुना जर्सी नंबर 17 सोमरेंद्रो मैच की मिनिट कुमापन चटपदा चनखिबनी ऑल इरेंगबन फुटबॉल एसोसिएशन आईफाना सिंधुना इरेंगबन हाई स्कूल ग्राउंड चतरिबा 6 AIFA ट्रॉफी 2020-23 ngasi sanagada ahanba ground gi match ta Bolero FC Singjamai team laktabadagi DM FC Morena walk over phangkre ngasi gi anisuba ground na SDO Parallel na VOC FC Tenthabu Panjal amasung da maithiba pikre SDO Parallel bu mai paan kiba Panjal du jersey number 6 makhona match ki minute kunmari chatpada chankibani Jiribam High Secondary School gi sanabung da All Jiribam Sports Association AJSS na sinduna thasgi mapuldagi sanaba hokiba thokchom Radhamani First Division Football League Tournament 2023 gi ngasi sanakiba match ta PFC na Ichel Club pu goal nipan ani ba maithiba pikre hayangi match ta Kagalung FC amadi JYC team ani na sanagani aroibada maroipa amuhanna मालेम की कैथल द लुपा करोड़ कुनमारोम ओइगदबा हीरोइन नंबर 4 मियोय अनीगा लोइना फारे देव यूनिवर्सिटी बु मफुंग फाबा यूनिवर्सिटी अमा ओहलु हाइना डिमांड तौरदुना बाहिरोइसिंगना खोंजंग चंगसिनख्रे अमसुम DSA ट्रॉफी कक्सिंगे ngasi sanakiba match da अपसाना आइफाबु माइथिबा पिख्रे ngasi gi damakta di paudam pijaba mata solution jare mityang tabiro khwai punappu amuka hanna khurumjari